lamdam asida mahausadagi puwarida lisang sitna leiraklaba tongan-tonganba kanglup furup kaya asigi amatta oina nungsi chanana amaga chana sinana hingminnanabagi kanglon asida akaiba lakpa taraba lamdam asigi territorial integrity da akaiba piba yaba bharatta pundringaida leijaramba manipurgi territorial boundary kaiba yaba khongthang lakpa tarabadi madu amoko amadi Constituent body sing loinana Manipur panghan khunaina achetpa firep amaga loinana madugi mayokta chapchaba firep launi haina amoko gi president SM Jalana phongdokre wafam asi ngasi Golapati water supply de leiba amoko ki President gi yumda paumi singa unaba amada phongdokhibani mahakna makha taraduna governor na chairman oduna Ministry of Home Affairs na peace committee semkhiba asida pangal community gi mioi sing amadi naga community gi mioi sing yauduna lakhibani adubu handakki initiative asida Bharat lengakna karamba wakhalon leibadagi pangal community asibu deliberately exclude tawbiribano haiba asi achobo wahang ama oiri haina su hanglakle lamdam sigi da thuiba ngasi mayoknariba violence ase masi haurakpadagi hauna nutrient noiba community amoina naga amasung koi pangan community se koi lerakhibani loinana tangka kyada masi pungning phathananaba amasung shanti handalananaba shanti gi at least asama to orsu akoi pibinanaba haidana koi thamoidagi akoi appeal tawjaba aduga tongan ba akoi wafam kaya haijaba amasung mari leinaba mioi singda message pijaba na chingba koi tawba yaba thawak kaya tawdun lakpani Bharat ki Home Minister haukiba akoi 2023 gi May gi tang 25 da Manipur da lengbira amba matamdasu akoi chapchaba akoi shanti gi proposal koi thangatna lakchabani loinana makha tarakpada akoi Ministry of Home Affairs na akoi peace committee akoi semkhiba governor na chairman oraga semkhiba tudasu akoi pangan community gi mihut sing yaudana naga sing isu yaudana akoi sumaina lakminabani